Malemna Langlen nang gyan tarapo Langlenna Tare ai matau karamna sida Langlendu masamaru adusu thindokpana yaramdre Malemna walo lage khanduna nang nasa nungaitena aingonda call toramidana adudagi aina wa ngangbada nang tamandabduda sida hekta lakpani nang di stair da gyan manglaga tarame aibu dalimda call tawkibro kaino haisibo Nirmadi Langlen ki ngasai oikiba mawng aduda manakta changbata singna kiwa haibadu oire Langlen mangonda yenglakpa aduda Nirmana ho ima asi hairaga Rocky da konsili Langlenna kaidawri panangduna kaidawrake me Nirmadu Rocky gi marumdagi nang asengba Langlen niko mani kaino ngawrabo nangbo noy amaduda amta kaune haima kaidawrage nangbo kauda kaumi aduga haike kaino ngawrabo nangbo haima lao sida Nirmana khangdreda ngawrise nangla khoira gyan mem tadre harese kaurake dhalem yaraba Nirmado amu Langlen da yenglaga makha tarai ai ming hairo aduga magiga Rocky ga Malemgadi Nirmagi mawngduda nokninglavani mana wa nganglivadusu Rocky gi marumdagi yenglaga nganglivani Langlenna nangina Nirma ita nungsibi magina Rocky nangi future husband yarabo Nirmadu sor sangna hongdoktuna yare nang tasingnadi Langleniko Malemna yarese nongsungan gadawre yumda jatpa numitni ngasidi Langlenna kaino matam khara lekisi mafamsigi fajaba yengkisi kaino Nirmana aidi leibaga ngamjararoi Malemna amuk hairei Langlen leiragumse akhoi chatnaba tawsi mafamsida leiravadi aikhoi soidana khudongthiba tarakpa yai nahan khai leibadana karimta tawdraga kari karamba khudongthibano natte noibu kaidokpa yaurage isasisu nabana yadre Rockina Langlen mathang amuk laase aikoina lukhatliba che chang mayamse hana office tamta visilukise Nirmana aduna phagani Langlen su makhoi ahumna hairakpa aduda chatpada yanare Malemga Rocky ga su mapanda thorai Malemna Langlen gi sibu tasengna kawrba jala natraga khangsinadribara Rockina aduni aisu khalibani ngasai mana tawkhiba aduga hojik mana normal tariba aikoina ukhreba mayam aduna karino aikoina numit manga tarukni lerakpasi sumaina amukta tawde aduga ngasi ahingsida thokliba thodokchingsina mangni haigadoribra bai mafamsida kanagumbi amagi thawai soidana lerumgani haiba thajai mafam asigi wari amadi soidana lerumgani tawriba matawsinadi soidana lerumgani aikoi yumda chalurba matung Ivani mafam asigi maramda khara thijansi aigi isasida karino khangdaba wakhal amana chingduna leire hoi adudi aikoi ngahak potharuse makhoi marimak ngahak pothanaraba matungda mafam adu thadoktuna chatnabagi-damakta roomsingdu sololamlaga chatnaba thoraklami mikup aduda Langlengi masada safu kanna nungsi chichilaklami makhong fauba thangba thoklamde Nirmana haima kaidawrage amuk leptuna leiradi lao chatse Malemna Langlen lao Langlen wa amata khumde makhong thangduna lakpa hawi mahakna tunghanduna yengbada quarter adugi mathak thangbuda angang amana makut hairei Langlen su kari wakhanno khangde makut adu thangatuna hairami Malem Langlenna hairiba aduda yengkhatloi adubu kanasu leite tasengna Malem Langlen gi mataw adu nungaitaba faurami Rocky amadi Nirmana Langlen bu kiba fawe haibasu mahak khanglami Malem Langlen gi hairiba makut adu makoi ani udringai mahakna paisinduna makut samduna chatlami Langlen yamna sonthangnaba waraba khonjel amana Langlen bu kaurai Langlen tung onthoktuna yengloba matamdadi kanasu leiramde adubu quarter aduna Langlen bu ningamdana yengbugum tawri ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯕꯒꯨꯝ ꯐꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯣꯡꯒꯗꯕ ꯒꯥꯔꯤ ꯑꯗꯨ ꯂꯥꯛꯄꯗꯒꯤ
ꯃꯈꯣꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯅꯤ꯫ ꯃꯦꯝꯆꯥꯅ ꯏꯆꯥ ꯊꯣꯏꯕꯤ ꯌꯧꯔꯛꯑꯦꯗꯅ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯑꯣꯐꯤꯁ ꯆꯠꯈꯤꯅꯦ꯫ ꯁꯦ ꯃꯩꯁꯤ ꯀꯥꯟꯊꯣꯛꯎꯁꯦ꯫ ꯋꯥꯕꯅ ꯁꯤꯗꯧꯔꯦ ꯏꯃꯥ, ꯏꯁꯥ ꯏꯔꯨꯁꯦ ꯄꯨꯛꯇꯦꯛ ꯍꯦꯛ ꯇꯦꯛꯑꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯔꯤꯇꯥꯅ ꯃꯥꯂꯦꯝ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯔꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯒꯦ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯕꯦꯒ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯃꯁꯤ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ, ꯀꯣꯟꯅ ꯄꯤꯔꯒꯦ꯫ ꯃꯥꯂꯦꯝ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕ꯭ꯔꯣꯖꯦꯟꯅ ꯊꯕꯛꯇꯤ ꯀꯃꯥꯏ ꯇꯧꯏ? ꯅꯈꯣꯏꯅ ꯂꯩꯔꯨꯕ ꯃꯐꯝꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯕꯕꯥ, ꯑꯗꯨꯝ ꯅꯨꯡꯉꯥꯏ꯫ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯑꯍꯟ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯂꯥꯡꯂꯦꯟꯕꯨꯅꯦ ꯏꯃꯧ ꯑꯣꯏꯔꯒꯦꯅ ꯃꯔꯨꯞ ꯔꯝꯕꯤꯔꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯔꯤꯇꯥꯅ ꯑꯩꯁꯨ ꯍꯧꯗꯣꯛꯅꯤꯡꯗꯅ ꯂꯩꯔꯝꯃꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯆꯩꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯍꯧꯗꯣꯛꯆꯗ꯭ꯔꯕꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯨ ꯏꯔꯥꯡꯁꯦ, ꯃꯥꯅ ꯍꯦꯛꯇ ꯐꯔꯝꯕ꯫ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯔꯦ꯫ ꯔꯤꯇꯥꯅ ꯑꯗꯨꯗꯤ ꯏꯃꯥ ꯀꯦꯂꯦꯟꯗꯔ ꯌꯦꯡꯂꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯆꯠꯂꯁꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯍꯣꯏ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯛꯎꯒꯦ? ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯕ? ꯏꯃꯥ, ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯄꯨꯛ ꯄꯤꯛ ꯊꯜꯂꯦ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯇꯨꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯣꯜꯒ ꯇꯧꯔꯛꯇꯦꯅꯦ, ꯑꯩꯅ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯇꯧꯔꯛꯑꯣꯏꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ, ꯑꯅꯤꯁꯨꯕ ꯇꯧꯕꯗ ꯐꯠ ꯄꯥꯏꯔꯛꯏ꯫ ꯍꯦꯜꯂꯣ꯫ ꯀꯣꯜꯁꯤ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯇꯧꯔꯛꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯃꯤ, ꯑꯩ ꯏꯁꯥꯁꯦ ꯂꯣꯏꯅ ꯆꯣꯛꯊꯩꯌꯦ, ꯄꯨꯛꯇꯦꯛ ꯇꯦꯛꯄꯗꯧꯅ ꯇꯧꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ? ꯃꯥꯂꯦꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯌꯣ, ꯆꯥꯛꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ꯫ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯅꯣ? ꯁꯦ ꯆꯠꯂꯣ, ꯆꯥꯛꯇꯣ ꯈꯤꯇꯪ ꯆꯥꯊꯣꯛꯑꯣꯕ, ꯅꯁꯥꯗꯣ ꯁꯣꯛꯅꯤꯌꯦ꯫ ꯑꯩ ꯉꯥꯏꯕꯤꯒꯦ꯫ ꯑꯩ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦꯕ꯫ ꯃꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯂꯩꯒꯦ? ꯀꯩꯝꯇ ꯈꯪꯗ꯭ꯔꯣ ꯅꯪ ꯅꯥꯏꯗꯣ? ꯃꯣꯏꯕꯨꯗꯤ ꯈꯪꯉꯤ, ꯅꯪ ꯈꯛꯇꯅ ꯈꯪꯗꯕꯩ ꯋꯥꯅꯤ꯫ ꯁꯣꯔꯤ, ꯑꯩ ꯐꯣꯟ ꯇꯧꯕ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯂꯥꯛꯑꯒ ꯆꯥꯛꯇꯣ ꯏꯟꯕꯤꯌꯨꯔꯣ? ꯌꯥꯔꯦꯍꯦ꯫ ꯀꯩꯅꯣ ꯌꯥꯔꯦꯕꯣ? ꯍꯣ ꯆꯥꯔꯦ, ꯏꯁꯥꯁꯨ ꯁꯨꯝ ꯒꯥꯔꯤ ꯇꯣꯡꯉꯛꯄꯒꯤ ꯆꯣꯛꯊꯕ ꯈꯛꯇꯅꯤ, ꯑꯇꯩ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯃꯥꯒꯤ ꯎꯄꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯈꯤꯕ ꯂꯥꯡꯂꯦꯟꯒꯤ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯏ꯫ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯃꯉꯥꯜ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯂꯦꯝ ꯕꯦꯒ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯅ ꯃꯥꯂꯦꯝ, ꯇꯥꯕ꯭ꯔꯣ? ꯍꯦꯜꯂꯣ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥ, ꯕꯕꯥ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯅꯨꯡꯗꯥꯡꯁꯤꯗ? ꯑꯃꯨꯛꯁꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯍꯦꯛ ꯀꯥꯈꯠꯄꯒ ꯑꯃꯨꯛꯁꯨ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯅꯥꯏ ꯍꯨꯔꯥꯟꯕꯅꯣ ꯑꯗꯨꯗ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯗꯤ ꯂꯦꯞꯇꯦ, ꯐꯦꯟ ꯑꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯀꯨꯝꯊꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯗꯨꯗ ꯆꯠꯂꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯅꯧꯕ ꯂꯥꯛꯇꯦꯗ, ꯑꯩ ꯉꯁꯥꯏ ꯂꯥꯛꯄꯗꯨꯗꯁꯨ ꯎꯗꯦ꯫ ꯂꯥꯡꯂꯦꯟ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ, ꯑꯗꯨꯝ ꯀꯨꯝꯊꯈꯤ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀꯅꯥꯅꯣ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯡꯈꯤꯔꯝꯃꯤ꯫
ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯂꯥꯡꯂꯦꯟ ꯀꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯈꯪꯃꯨꯠ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯁꯨ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯇꯟꯖꯥꯁꯤꯗ ꯃꯩꯁꯤ ꯁꯨꯕ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯅꯣ? ꯑꯁ ꯔꯨꯝꯗ ꯂꯩꯍꯧꯔ ꯃꯥꯜꯂꯦ꯫ ꯂꯥꯡꯂꯦꯟ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯔꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯅꯕ ꯇꯧꯔꯤ꯫ ꯃꯈꯣꯡ ꯑꯗꯨ ꯑꯁꯨꯝ ꯊꯥꯡꯂꯛꯄꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯅꯦꯠꯁꯤꯜꯂꯨꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯅꯦꯠꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯣꯠ ꯑꯗꯨꯁꯨ ꯏꯆꯣꯠ ꯆꯣꯠꯄ ꯅꯞ ꯅꯞ ꯂꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯦ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯈꯨꯠꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯃꯍꯥꯛꯅ ꯅꯦꯠꯂꯤꯕ ꯄꯣꯠ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯤꯟ ꯀꯥꯡꯇꯅ ꯊꯜꯂꯕ, ꯃꯃꯥꯏ ꯅꯥꯀꯟ ꯑꯃꯗ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯅꯤ꯫ ꯏꯃꯥ! ꯁꯣꯝꯗꯅ ꯃꯥꯂꯦꯝꯅ ꯀꯔꯤ ꯄꯣꯠꯅꯣ ꯑꯁꯤꯗ ꯉꯥꯜꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯍꯦꯛꯇ ꯌꯦꯡꯂꯁꯤꯔꯅꯦ? ꯑꯦ ꯂꯥꯡꯂꯦꯟ ꯐꯣꯟ ꯄꯥꯏꯍꯧꯕꯅꯤꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯥꯡꯂꯦꯟ ꯐꯣꯟ ꯄꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯍꯜꯂꯣ ꯂꯥꯡꯂꯦꯟ? ꯂꯥꯡꯂꯦꯟꯒꯤ ꯐꯣꯟ ꯑꯗꯨ ꯇꯠꯂꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯀꯧꯔꯤꯕ ꯑꯗꯨ ꯂꯥꯡꯂꯦꯟꯗꯤ ꯈꯨꯝꯂꯝꯗꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯑꯁ ꯑꯍꯤꯡꯁꯤꯗ ꯈꯥꯏꯔꯅꯨ, ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯂꯥꯡꯂꯦꯟ! ꯂꯥꯡꯂꯦꯟ! ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯡꯂꯦꯟꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ, ꯑꯗꯨꯒ ꯃꯤ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯇꯧꯕ ꯑꯃꯁꯨ ꯇꯥꯔꯤ꯫ ꯍꯥꯠꯀꯅꯤ! ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ! ꯃꯥꯂꯦꯝ ꯍꯟꯗꯛꯇꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯣꯜꯗꯨ ꯁꯠ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯃꯦꯝꯆꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯃꯥꯂꯦꯝ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯂꯦꯝ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯍꯧꯕꯒ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯥꯂꯦꯝ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥ ꯑꯃꯨꯛ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯇꯥꯁꯤꯟꯕꯗ ꯂꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯛꯏ꯫ ꯃꯥꯂꯦꯝ ꯃꯁꯥꯗꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ, ꯈꯪꯅꯤꯡꯕꯁꯨ ꯐꯥꯎꯔꯤ꯫ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯅꯥꯍꯦꯗꯨꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯈꯣꯟ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯔꯨꯝꯗ ꯈꯪꯆꯪ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯩ ꯊꯥꯅꯕꯒꯤ ꯁ꯭ꯋꯤꯆꯇꯨ ꯁꯠ ꯑꯣꯟ ꯇꯧꯗꯨꯅ ꯊꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯥꯂꯦꯝ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯈꯣꯡꯐꯝ ꯈꯔꯗꯤ ꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯇꯨꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯥꯡꯂꯦꯟꯁꯨ ꯃꯥꯜꯂꯤ꯫ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗ? ꯀꯩꯅꯣ ꯀꯨꯝꯊꯔꯛꯑꯣ, ꯂꯥꯛꯑꯣ꯫ ꯃꯥꯂꯦꯝꯅ ꯀꯧꯔꯤꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯣꯜꯂꯤ꯫ ꯃꯥꯅ ꯁꯣꯜꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯤ ꯈꯔꯒꯤ ꯃꯃꯤꯡꯁꯨ ꯄꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯀꯞꯂꯤ꯫ ꯃꯥꯂꯦꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯥꯡꯖꯤꯜꯂꯝꯕ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯆꯣꯡꯊꯈꯤ꯫ ꯃꯥꯂꯦꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯨꯅꯃꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯇꯥꯈ꯭ꯔꯤꯕ ꯃꯄꯥ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯛꯇꯅꯤ? ꯃꯥꯂꯦꯝ ꯃꯁꯥꯗꯨ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯦꯡꯂꯛꯄꯗꯨ ꯎꯔꯦ꯫
Malem nupi adugi saktam du uruvada kibana thak thak nikpa hawraklami. Somdana Langlen na kanna laurakpadagi mama mapadu taraduna thorakpa matamda Langlen gyan mangduna tarami. Khudak aduda mamaga mapagana hospital da pukhatlami. Langlen su tapna gyan lai. Memchana Cha thoi icha gyan taraklabra. Ima doctor karugi leiramo. Memcha du hawulaga thoki. Memcha hek thokivaga Langlen mamai du thongnau romda onthoklaga yenglai. Mahakna thongnau du yenglakpa matamdadi nupi ama mangonda munna yingdun leirami. Langlen na Ima asi haiduna mamai du khumjinjai. Langlen gi manakta mi ama tapna changsilakkum tawri. Langlen mama oiravoi khanduna khumjiliba mamai adu tapna haidorai. Hek haidorakpaga nupi ama magi mamai mapa chapchana nonthaduna leirambadu Langlen masadu kiba henmanbana makhol hauna lauraga chentorai. Mahakna chentorakpa matamda mahakki lambida asiba thawai kayana mahakpu pharagi halagi haiba matagum tawrakli. Madu urubada Langlen masadu hena mafam marang khanglamde. Masadu gyan mangduna leimaida haithaki. Memchana icha thoi bi mamana kobasi tabro. Langlen mamit pangthorakpada mana ukivasing adu leivra haidu yenglai. Adubu karisu udre. Icha bu kaitawrake haibani kaigino nangna adukana chenthoroklibadubo. Ima kaisu tawde yum chalase. Ai sida matau karamna. Somdana Rocky isi sina tumli mahaki rumgi thong adu tapna hanglai. Rocky thong hangbugi khonjel adu haifet tabagum tawri. Mamiti pangthoklamde. Handakti thong adu mi amana amuk kauraklami. Rocky masadu khangpre khangna famungdagi chongkhatli. Magi rumgi thong adu hangdoktuna leiramba aduda kaino aibu ngasai thong silolamida hojik aina tariba makholduna huranba oiba jala natraga ima hoi oiribra hawgatuna thong adu lonsinge haiduna thong tamna changsilai mai adu haifet mapanda thindoktuna mi leivra haina yengi kanachu leiramde thong adu thingjinge haiduna onsilai thong adusu mingsel hapa oivana magi tungda nupi ama matung onthoktuna lepadu thong aduda urami. Rocky mamai du fat leithokhlaga yengi adubu kanasu leite. Thong duda amu fat onsinduna yengbu matamda mami adusu taramdre. Aigi wakhalna oira maleda. Rocky wakhalda makhoida thengnakiwa tawkiba ukhiba singadu ningsinglai. As hera nupanabu Atiya thakta nong puwa amuva leichilna thajamasu pukup kupsinkre. Athapada lambui khongwagi makholsu tari. Anakvasingda hui kaya amasu kapli. Nongsu amumu mamit khakwa hawraklami. Ngasai makhai Rocky du magi kadu sai haiduna thongnau singadu hangdoktuna thamnambani. Adubu nong nungsit tawrakpa aduda lonsingi haiduna tawringai makhoigi hingol matonda fingau setpi nupi ama chatpadu urai. Asina amuk kana oirizanone ahingsida. Nupi dudi adumak chatpa lepte. Ahing nongyai sida nong maraksida aibu chatlaga kanano hani yengusirane. Yengloige. Rocky phamungda oina changlage haiduna mamai du leithorakpa matamda ngasai mana thingjilamba thong adu ihang hangdoktun leirami. Kariginone aibu puna tharamdai ngsaibo. Thongnau adu lonsilamlaga thong adu amuk lonsingi tawringai magi table da leiriva lairik amana Rocky tamna paisilai. Rocky kiravasu kina akiba pumba phajilaga Ayo kaino kana laga ino sibo huranba kana lege igirumda thuro thoro aina phangladiko kayana thai charoi. Asi hairingai handaksu amu lairik amana thomlai. Hai minai macha kanano yam thu thoro. Nupi amagi khonjelda tapna noklakpagi makhol tarai. Mi usitre rangise ha thoro. Nupi nangna nupagi rumda huran bidona changlaido hojikansibu nupi na huran chanarbo ha. Nupi adu nokpari adumak lepte. Rocky du fanakiravasu magi rum oivana thona pumba fudoklami. Karambu huran bano nangbo hai
ꯅꯪ ꯅꯨꯄꯤꯅꯤ ꯑꯩꯅ ꯆꯤꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦꯀꯣ ꯍꯟꯗꯛꯇꯤ ꯅꯣꯛꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯃꯤꯅꯥꯏꯒꯤ ꯃꯩꯁꯤꯗꯤ ꯑꯩꯅ ꯈꯔ ꯀꯤꯔꯤꯉꯩꯁꯤꯗ ꯔꯣꯀꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯝꯅ ꯃꯥꯔꯒ ꯊꯤꯕ ꯍꯧꯔꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯥꯒꯤ ꯐꯣꯟ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯌꯧꯔꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯁꯠ ꯊꯥꯜꯂꯤ ꯍꯦꯛ ꯑꯣꯟ ꯇꯧꯕꯒ ꯃꯥꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯀꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯅꯤꯡ ꯍꯜꯂꯒ ꯋꯥꯜꯗ ꯉꯥꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯂꯩ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯗꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯐꯝꯂꯝꯕꯗꯒꯤ ꯔꯣꯀꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯂꯥꯛꯏ ꯐꯃꯨꯡꯗꯨ ꯍꯦꯛ ꯀꯥꯒꯦ ꯇꯧꯕꯒ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ ꯔꯣꯀꯤ ꯉꯥꯛꯄ ꯉꯝꯍꯧꯗꯗꯅ ꯐ꯭ꯂꯣꯔꯗ ꯇꯨꯁꯤꯜꯂꯝꯃꯤ ꯍꯦꯛ ꯇꯨꯁꯤꯟꯕꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯀꯤꯗꯨ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ